Manipur Top Trending News na tunga-tungan ba reliable source hindi kilap kutsaraga matam-matam ki oiba maru eba ipasu patul kanchari. Ahandaga Amit Shahgi makok kakatuna tebal thamu haibagi damak mahua moitagi mathakta FIR ama lahotre. Union Home Minister Amit Shahgi mayokta hongdokiba bohum singni haibagi matangda Trinamool Congress ki MP mahua moitagi mathakta False Information Report FIR ama launch tawkhe. MP mahua moitana karigumba Bangladesh tagi loan yadaba moongda changsilaki pamiyosing asi hingba ngamdaba tarabadi ahanba oina lakhutkadaba khongthang asi Union Home Minister Amit Shahgi makok kakatuna table thambani haina phongdok luboini mahua moitagi wahum asi gimayokta West Bengal gi local residents amana FIR ama file tawkibani mana police station da file tawkiba FIR adu India Niyai Samhitya BNS ki section chamaga Mauda Taruk amadi section chamaga Mauda Taret ni hairi Trinamool Congress ki MP mahua moitana West Bengal gi Nadia district pangthokpa thorum amagi marunda paumusinga phongdokiba wahum sing asina BJP gi maikei dagi akanba moong gi yanno phongdorok pagaloina akanba khongthang kya changsinba hawakre MP mahua moitana di mahakna phongdokiba wahum sing adu union leingakna leipa asigi ngamkhai paringda security oiba pirom marai saitharakiba amasung masina thokhalakpa infiltration gi thogok kyabo union leingakna thawoi dabada natana makoina lakhotadaba thabak thoram singbu thinta haduna thamliba asigi mayakta phongdokibani haiki police ki maikei dagi phongdokibada MP mahua moitagi mathakta FIR file tawkiba Gopal Samantona mahua moitagi wahum sing asi unconstitutional oi amasung objectionable oi haiduna FIR asi thagalakibani haiki Gopal Samantona makata na phongdokibada West Bengal gi Raipur da leiba mana Kemta Kumjat 1971 dagi hoguna hogik fawba Bangladeshi refugee kyana changjafam lawduna lerti masida mahua moitagi wahum sing aduna refugee sing asigi marakta akiba pokhalle masigaba unconstitutional oiba amadi tininga egu wahum sing asina lamjing oiduna mioi kyana refugee sing asigi mathakta violence ki thong chathar yai hairati amaromdana Lucknow da firecracker factory pokhaibada mioi ani sikre Lucknow gi Gudamba area da leiba firecracker factory pukhaibadagi mioi ani sire amasung atopa mga tamthina sokwe hairi thangdo adu ngasi numit yungmada thokibani firecracker ge factory pukhairakpada factory asigi akoibada leiba yung kyasu akai atoi thokpadanatana maina chaki Assistant Commissioner of Police ACP Anindya Bikram na phongdokibada firecracker factory pukhairkibadu kari maramdagi pukhairkibano haibadu khandoknaba tihumbagi thabak chathaba hokre masigi mathakta yung kyaga nakna sasilamliba firecracker factory asi loan yabra nataga yadaba haibadusu atu matamda khandokuna action lakotpa hawagani hairi factory pukhairpuli thawdok aduda anakpada leiba yumgi saijin ningkhairtuna mioi manga thokpada ngamdana leichi adubu makoi kanba ngamkhre hairi maka tarkpada Voice of America gi employee chonga rom lokhonaba thawang tawkhre US President Donald Trump ki administration na Voice of America VOA news organization gi employee chonga rom mathau degi lakhoknaba thawang tawkhre hairi state na sel thaduna chalairiba news organization asi Donald Trump administration gi khwaidagi nobo khongthang gi saruk ama oina masing yamlaba employee sing asi lathoknaba thawang tawbani White House na news organization asibu nakal namada chongchili haibagi marala yamlaba employee sing asibu mathau degi lathoknaba gi thawang tawkibani hairi Trump administration na lawkriba thawang asibu VOA gi CEO Kerry Lekna employees sing lathoknaba lengaki firep asina federal bureaucracy hantahanbada chauna mateng pangbulena agency asigi service ta hena fagatpa oiragani haiki Trump administration gi thawang asina America gi mioi singna sel yamna fangbasu ngamlagani haiki Trump administration gi khongthang asibu Voice of America gi employees sing gi union amanadi kanglo gi wangmada chathaba khongthang amani haina New York Times ta kendabagi wafum phongdong narki VOA asi malengi anisiba lanjau gi matamda Nazi gi propaganda bu mayok nanaba lingkhatkiba news agency amani news agency asi hojikti malengi achouba broadcaster ama oiri hokiba June thada acting CEO Kerry Lekna news organization asigi employee chatuka kunsa mapal lauthoklagani haina lauthokiba laikrabani mafam lauthoklabi damak thokiba notice adu paperwork ki aranba yawdagi matam khara thengthakibani hairi employee sing lauthoklabagi khongthang asigi mayokta employee kharana legal gi obo khongthang pawa lakhothrabani VOA gi journalist ayambadi hokiba masteri administration gi thabak thoram sing saruk yadana lakibani adumakku parsi lon ngangba staff sing di Israel amasu Iran gi mathakta lal tholakpadagi oksinduna mathau tahon kibani journalist sing bu lauthoklabagi notice
asidadi Cuba Broadcasting Division da mathau toriba journalist singdadi kahen bagi thong leite hojik malengi ungkhatnaba charangnaba marak asida walda khwaidagi ingtapa mayak naba leitaba lepak ama hairgadi Iceland na malengi khwaidagi khudongthiba mayak nadaba lepak ama oire Global Peace Index na lepak amaga amagagi marakta thokliba ungkhatnaba ngamkhagi che naba lagi thorang tawnariba mayam sing asigi matung inna malengi anisuba lanjawgi matamdagi chahi asina saruk ahum hena ungkhatnabgi chang wangba hengalakli malemda leriba tangdu leitadabagi phibam asina lepak singi marakta chatok chasin tawbada khudong chadaba amasung karigba matam amadada hekta awaba tabagi phibam mayak nari hairi Global Peace Index ki data amada malengi oina hana sunaba Israel terrorism laingak manunggi amasung mapangi ungkhatnaba yaudana ing chikna khudong thiba mayak nadana leiba leipak tara khangatpagi manungda Iceland khwaidgi ing tapa leipak ama haibadu oire Global Peace Index na piba report amada malengi khwaidgi ing chikna khudong thiba mayak nadana leiba leipak singi manungda India na chamaga taraga manga Pakistan na chamaga nifuga mari Russia na chamaga humfuga humdoi suba hakta leiri hairi nungtigi punchi mahinda yumdagi mapan thokpada akiba poktaba yumgi sololamde haibagi chingnaba poktaba yumthangnariba singi marakta thajanaba amasung miyam khanaba institution sing leiba leipak singi manungda Iceland na khwaidagi makokta leibaga loinana Iceland, New Zealand, Austria, Switzerland, Singapore, Portugal, Denmark, Slovenia amasung Finland na malengi oiba khwaidagi ingtapa amasung khudongthiba thokani haibagi akiba leitaba leipak tara oiri malemgi khwaidagi khudongthiba mayak nadaba leipak ama oiriba Iceland asi kumja 2008 tagi hauda khwaidagi ingtapna panba leipak ama oiduna lakribani BBC gi report amagi matung inna leipak aduda chatpada security akanba section tharang leibada natana hana sunaba amasung military gi thabak thoramsing ama phawba leitaba chikna leiba leipak ama ni hairi makha tarpada China na malemgi luchingba kyabu harau taramna okre China gi city ama oiriba Tianjinda Shanghai Cooperation Organization SCO Samitta Saruk Yaba Lakiba Malemgi Luchingba Kyabo China gi Mahut Sinduna Leipak Adugi President Xi Jinping na taram okre Numin ini chathagadoriba Summit asida Russia gi President Vladimir Putin amasung India gi Prime Minister Narendra Modi yauna Malemgi Leipak Kungi Luchingba singna saruk yagani India gi Prime Minister Narendra Modi su Summit asigi tamak Tianjinda Tungkibaga loinana President Xi Jinping na China amasung India gi marakta marup mapang oiba yamna maktau tai haiki Global South ka India amasung China asi khwaidagi chawkhatpa leipak oibata natna afaba yumlonaba oiduna lakli leipak anigi marakta marup mapang oibagi mari chasin handuna amana amagi mateng pangnanaba tangai fadaba haibasu Xi Jinping na taramna upagi warolda phongdoki hairi su pawdamada soikilam kiba yawasu ngakpigani channel asi bunuk sibiduna share amadi subscribe tawbibigidama haingai tanthagpa phongdoksari amadi makhatana miyamgi seba tawba ngamba oijagi